Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Security Force na Imphal East amasung Kangpokpi Jiladagi yamlaba bom yauna kuchukulai kaya phagatle. Rashtrapati Draupadi Murmu na Hyderabad ki Rashtrapati Nilayam da ngasi tongan ba sakhwat thaurangi project kharagi jatra hungani kharana sangagani amasung Ngaksel Mantri Rajnath Singh na hairi Anoba Defense Public Sector Undertaking Singna Lebagasibu Defense ki pothok singi lamda Atmanirbhar ohenbada chauna mating oiragani. Manipuri ching amasung tampaki chingnaba mafamsingda security force na thiba humbagi amadi area domination gi thabak leptana chathari. Manipur Police ki pauna hai Kangpokpi Jila gi Phailengda thiba humbagi thabak chathabada security force na magazine yauba SMG carbine ma pampi ama nongmai marukun mathoi phagat pangamki. Imphal Jila gi Moglamda leiba Karong thong manakta gi kilogram manga makhai lumba IED ama kilogram manga lumba IED ama kilogram mari lumba IED ama kilogram ahum makhai lumba IED ani amasung meter kun manga sangba cortex na chingba phagat pangamki. National Highway 37 Imphal Jiribam Lambida Nomagi Tangai Fadana Changwa Polam Sing Puba Gari Chani Subna Ahum Amasung National Highway 2 Imphal Dimapur Lambida Gari Chani Yankayumdoi Imphal Tamna Changlakre Amaromda Imphal Jilagi Manung Chaneleba Mapitel Ridge Akaknaba Pau Mapangbadagi Bharat Lanmi Masung Manipur Police ki Apunba Kangbu Amana Thibu Mugi Tabak Chatabada Maduda kilogram kun mathoi makhai lumba IED manga phagat pangam ki. Numitom ni chumna chathagada ba training cum capacity building program on entrepreneurship development through aquaponics haiba thorum ama ngarang Manipur University da pangthokre thoromasi ICR Directorate of Coal Water Fisheries Research Bhimtal gi makhada Manipur University gi Zoology Department amasung Bharat Vikas Parishad na punasinbani thoromasi da akhang hai kayana wangang ki. Tamenglong Jila gi Mini Secretariat Complex ta ngarang Jila asigi DC amasung Khunja Singa MGNREGS ki matang da wafam kaya khana naina basida Tamai Block ki Village Authority sing DRDA gi staff sing amasung tongan miyoi kya su saruk yaki. Tabiriba Pawasi Akaswani Imphal dagini. Rashtrapati Draupadi Murmu na hairi Bharat asi Malemgi oina sel yamna changdaba medical tourism gi hub amu irakli masida doctor sing na maruiba thaudang lawri. Andhra Pradesh ki AIMS Mangalagiri gi ngarang pangthokiba convocation gi thauramda wangangbada Rashtrapati na hai medical profession asi mioiba khunai gi damak kathoklaba sinpham amani maramaduna lama sida thabak tawriba maruina doctor sing na miyamda thamoi sing na ana layengi thabak tawnaba khonagadabani masigi mathakta Matamgi matungina ana layengi lamda singnaba kaya lakleba si thengnanaba thijinbagi thabaksu leptana chathagadabani. AIMS Mangalagiri na lamdam adomda ana layengi lamda lawriba thaudangbusu Rashtrapati na thagatpa phongdokki. Maragasida Rashtrapati Draupadi Murmu Hyderabad ki Southern Chojorgi numit mangani gi khongchata ngarang Bolaram gi Rashtrapati Nilayam da thungkre. Masigi mamangda Telangana gi Rajyapal Vishnudev Burma Mukhyamantri Revan Reddy Mantri Anasuya Chitika, Chief Secretary Santi Kumari amasung makok thongba miyoi kayana Rashtrapati bu Hakimpet Air Force Station da haraukta yamna okay. Srimati Draupadi Murmu na Rashtrapati Nilayam da ngasi tongan ba sakhut thorangi. Project kharagi jatra hungani kharana sangagani. Lakliba irai numita Rashtrapati na Sikandrabad ki Defense Management ki College da pangthokpa thorum amada President Kalas mana yenthokani. Srimati Draupadi Murmu na 2012 da Rashtrapati pham paikraba tungda Southern Shore da lakpa handaki asiga ahumlak shubani. Ngaksel Mantri Rajnath Singh na ngarang Nai Delhi da Ministries Consultative Committee gi mifam da sabapati oiduna saruk yakre mifam asida anauba Defense Public Sector gi undertaking gi maru oiba thaudang sing matang da khanakre mifam asida committee gi member sing da sel tum gi phibam sakho thaurang Anoba pothok puthokpagi thabak thoram sing sading hauji chathariba sakot thorangi project na chingbagi matangda khangankre. Sri Rajnath na hai anoba defense public sector undertaking sing asina lebagasigi sakot thorang anoba khongjel gi mayona malem gi thakta pukhatna bu honagani masina lebagasibu defense ki pothok singi lamda atmanirbhar oihanbak amlagani.
Science amasung Technology Mantri Dr. Jitendra Singh na ngarang Nai Delhi gi Bharat ki ahanbu oina anti-pesticide bodysuit Kisan Kabach ngarang launch tawkre. Science amasung Technology Mantralaya gi chirol man hai lawmi sing na lawubada sisinagadaba anti-pesticide bodysuit asina lawmi singbu pesticide na haksangda sondabadagi ngakthokpa ngamgani. Bodysuit asi sizinaba loirba matungda sudok samthokpa yagani masina haksangda ka hena sokadaba makhal makha kayagi laina singdagi ngakthokani. Paugi mifema Dr. Jitendra na hai thaurang asina lawmi singbu sapahalagani sarkar asina lawmi singbu anaubu makhalgi lawu singugi pathapsing puthokduna lawu singugi lamda hena sathok leba lebak ama ohenaba pandam thamli. National Security Advisor Ajit Doval ngasi China gi Beijing da Bharat amasung China gi Special Representative mifam saruk yagani mifam asida lebak ani gi sahi mari hena ladaki nongtok phang sarukta lanmi singi marakta ungkhanaba leriba asigi matangda wari shanagani Sri Doval na China gi ma ki phammanaba miyoi amasung Foreign Secretary Wang Li gasu Special Representative asida kurumdoi shuba round wari shanagani. Gujarat ki Bhavnagar jila da lambi ki khudongthiba thaudok amada miyoi taruk sire kunithoi shokle thaudok adu jila asigi Trapas School manak ta thokibani highway da private bus amaga dumper truck ama thengaina bada miyoi taru adu lekhidabani asukpa miyoi sing adu manak nakbo hospital da laikandari. Mukhyamantri Bhupendra Patel na thaudok asibu lekhidraba miyoi singi damak thamoi shokna nungaitaba phongdorakli soklaba miyoi sing adu su athuba matamda phagalaknap orasanu hairi. Ngasi phongba pauche singi maroiba pau singi damak hauzik Naorem Victor leire Victor Thagachari Suni Lok Sabha da One Nation One Election Bill puthokhiba Amit Shah amasung Mukhyamantri Ningthoukhongjam Birena Manipur da thokliba irangi matangda marai ani longba yaningde haina Congress na thamkhiba wafam ngasi Imphal da phongba pauche ayambagi maroiba pau oina phongnari Sana laibak pauche da Division vote pangthoktuna One Nation One Election Bill Lok Sabha da puthokre hiram masigi matangda opposition na khongthang asi constitution gi mayoktani democracy khongaunabani haina phongdokhiba wafam ahanba headline tawri Pawasimak Sangai Express Manipuri edition amasung Ichel Express tasu ahanba headline tawri Pawasiga mari leinana Narendra Modi na thawai yaujaba One Nation One Election Bill karam thoklagaba Lok Sabha da bill puthoraktuna vote launabada BJP gi MP kun hena lakhidre haiba paw huyenlan paw gi ahanba headline tawri Amit Shah amadi Ningthoukhongjam Birengi marai ani longba wangangda miyamdi chamamnare haina Virodi dalna phongdokhiba wafam poknafam pauchegi ahanba headline tawri Pawasimak People's Chronicle Sangai Express English edition amasung Imphal Free Press ki ahanba headline tawri Naharol gi thodangda Parliament ta Manipur gi issue pukhatpa ngamdaba NE gi ruling MP sing resign tawgadabani haina opposition party Trinamool Congress amasung Communist Party of India Marxist na phongdokhiba wafam ahanba headline tawri Sangsaktagi Tengnopal fawbagi lambi pakthoknaba lupa crore 483 lakh humpumathoi kaithokle haina Union Minister for Road Transport and Highway Nitin Gadkari na phongdokhiba wafam Manipur News ki ahanba headline tawri Sangai Express English edition da Thangal Kaithel makhal khudingmaki fata haudi hundokfam oire haiba paw ama ani sub headline tawduna phongli India ga mari fatraba Bangladesh ki saruk khara Arakan Army na paikre haiba paw Sangai Express Manipur edition gi ahan balamai da phongli Hills Hornbill Express da National Highway 2 da yerum puba truck ama mai thakre haiba paw ahan balamai da phongli Manipur da constitutional rights matle BJP gi MP amatana wafam amata phongdoktri haina opposition na Rajya Sabha da thangatkhiba wafam ganfew mail gi ahanba headline tawri Tamenglong Times da Tamenglong gi praja sing da hacker sing da gi tongan ba makhal gi call kaya lakle haiba paw ahanba headline tawri Suni Thagachari Victor aroibada maroiba paw amok Security Force na Imphal East amasung Kangpokpi jila dagi yamlaba bom yauna kuchu kulai kaya phaгаtle Rashtrapati Draupadi Murmu na Hyderabad ki Rashtrapati Nilayam da ngasi tongan ba sakhut thaurangi project kharagi jatra hungani kharana sangagani amasung Ngaksel Mantri Rajnath Singh na hairi anauba defense public sector undertaking singna leibak asibu defense ki pothok singi lamda atma nirbhar ohenbada chauna mating oiragani pauloi jare